ꯑꯍꯥꯟꯕꯃꯛꯇꯗ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯒꯖꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯃꯐꯝꯁꯤꯡꯗ ꯏꯖꯔꯦꯜꯒꯤ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯁꯤꯡꯗꯤ ꯌꯥꯝꯗ꯭ꯔꯕꯗ ꯄꯦꯂꯦꯁꯇꯥꯏꯟ ꯃꯆꯥ 33 ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯂꯣꯀꯦꯜ ꯍꯦꯜꯊ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯍꯥꯏꯔꯤ꯫ ꯒꯖꯥꯗ ꯍ꯭ꯌꯨꯃꯦꯅꯤꯇꯥꯔꯤꯌꯟ ꯀ꯭राꯏꯁꯤꯁ ꯐꯤꯚꯝ ꯂꯨꯁꯤꯜꯂꯛꯄꯗꯒꯤ ꯏꯖꯔꯦꯜꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯑꯊꯤꯡꯕ ꯈꯔ ꯂꯧꯊꯣꯛꯈꯤ꯫ ꯒꯖꯥꯗ ꯂꯩꯕ ꯄꯦꯂꯦꯁꯇꯥꯏꯟꯁꯤꯡꯒꯤꯗꯃꯛꯇ ꯇꯦꯡꯕꯥꯡ ꯍꯦꯟꯅ ꯆꯪꯕ ꯌꯥꯅꯅꯕ ꯃꯈꯥ ꯇꯥꯕ ꯅꯣꯇꯤꯁ ꯑꯃ ꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯅꯣꯡꯃꯗ ꯄꯨꯡ 10 ꯒꯖꯥ ꯁꯤꯇꯤ, ꯗꯦꯔ ꯑꯜ ꯕꯂꯥ ꯑꯃꯗꯤ ꯃꯣꯋꯥꯁꯤꯗ ꯑꯣꯄꯔꯦꯁꯟꯁꯤꯡ ꯂꯦꯞꯅꯅꯕ ꯏꯖꯔꯦꯜꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯂꯧꯊꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯅꯧꯕ ꯍ꯭ꯌꯨꯃꯦꯅꯤꯇꯥꯔꯤꯌꯟ ꯃꯤꯖꯔꯁꯤꯡꯒꯤ ꯂꯣꯏꯅꯅ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟꯁꯤꯡ ꯃꯈꯥ ꯆꯠꯊꯒꯅꯤ ꯍꯥꯏꯅꯁꯨ ꯏꯖꯔꯦꯜꯅ ꯍꯥꯏꯔꯤ꯫ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟꯁꯤꯡ ꯂꯦꯞꯅꯅꯕ ꯇꯥꯏꯝ ꯐ꯭ꯔꯦꯝꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ ꯁ꯭ꯇ꯭ꯔꯥꯏꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯖꯔꯦꯜꯒꯤ ꯃꯤꯂꯤꯇꯔꯤꯅ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯀꯔꯤꯃꯠꯇ ꯐꯣꯡꯗꯣꯛꯈꯤꯗꯦ꯫ ꯏꯖꯔꯦꯜꯅ ꯑꯌꯨꯛ ꯄꯨꯡ 10 ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯣꯄꯔꯦꯁꯟ ꯂꯦꯞꯀꯅꯤ ꯍꯥꯏꯅ ꯃꯥꯡꯖꯧꯅꯅ ꯂꯧꯊꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯦꯗ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯑꯅꯧꯕ ꯑꯦꯗ ꯃꯤꯖꯔꯁꯤꯡ ꯑꯗꯨ ꯇꯔꯥꯝꯅ ꯑꯣꯛꯈꯤ꯫ ꯑꯅꯧꯕ ꯑꯦꯗ ꯃꯤꯖꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯒꯖꯥꯗ ꯏꯌꯔꯗ꯭ꯔꯣꯞꯁꯤꯡ ꯑꯌꯥꯕ ꯄꯤꯕ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯗꯨꯅ ꯄꯦꯂꯦꯁꯇꯥꯏꯟ ꯇꯦꯔꯤꯇꯣꯔꯤꯗ ꯆꯔꯥ ꯍꯦꯟꯕ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤ ꯊꯦꯡꯅꯅꯕ ꯃꯇꯤꯛ ꯆꯥꯗ꯭ꯔꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤ꯫ ꯆꯥꯕ ꯐꯪꯗꯕꯗꯒꯤ ꯃꯌꯥꯡ ꯁꯥꯊꯤꯅ ꯀꯪꯁꯤꯜꯂꯛꯂꯕ ꯑꯃꯗꯤ ꯁꯣꯜꯂꯕ ꯑꯉꯥꯡꯁꯤꯡꯒꯤ ꯐꯣꯇꯣꯁꯤꯡ ꯎꯕꯗ ꯏꯖꯔꯦꯜꯒꯤ ꯃꯔꯤ ꯐꯥꯎꯕ ꯃꯤꯆꯪꯁꯤꯡ ꯌꯥꯎꯅ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯀꯌꯥꯅ ꯁꯥꯎꯅꯔꯛꯈꯤꯕꯅꯤ꯫ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯒꯖꯥꯗ ꯆꯥꯕ ꯋꯥꯠꯄꯗꯒꯤ ꯃꯌꯥꯡ ꯁꯥꯊꯤꯅ ꯀꯪꯁꯤꯜꯂꯛꯂꯕ ꯑꯃꯗꯤ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯐꯪꯗꯕꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯏꯖꯔꯦꯜꯅ ꯂꯥꯜ ꯑꯁꯤꯗ ꯒꯖꯥꯗ ꯃꯇꯦꯡ ꯄꯨꯁꯤꯟꯕ ꯑꯊꯤꯡꯕ ꯊꯝꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯣꯁꯇꯦꯖꯁꯤꯡ ꯊꯥꯗꯣꯔꯛꯅꯕ ꯍꯃꯥꯁꯇ ꯄ꯭ꯔꯦꯁꯔ ꯄꯤꯅꯅꯕ ꯃꯥꯔꯆ ꯊꯥꯗ ꯏꯖꯔꯦꯜꯅ ꯊꯥꯎ, ꯆꯤꯟꯖꯥꯛ ꯑꯃꯗꯤ ꯍꯤꯗꯥꯛ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯄꯣꯠꯂꯝ ꯀꯌꯥ ꯆꯪꯐꯝꯁꯤꯡ ꯊꯤꯡꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯒꯖꯥꯒꯤ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯇꯦꯡꯕꯥꯡꯒꯤ ꯄꯣꯠꯂꯝꯁꯤꯡꯒꯤ ꯃꯄꯥꯟ ꯇꯥꯡꯗꯨꯅ ꯍꯤꯡꯂꯤꯕꯅꯤ꯫ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝ ꯂꯧꯅꯅꯕ ꯍꯣꯠꯅꯕ ꯑꯁꯤ ꯄꯦꯂꯦꯁꯇꯥꯏꯟ ꯈꯔꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯃꯥꯡꯕ ꯐꯥꯎꯕ ꯌꯥꯎꯕ ꯑꯔꯨꯕ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯒꯖꯥꯒꯤ ꯃꯌꯥꯏ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯑꯋꯥꯗ ꯍꯣꯁꯄꯤꯇꯥꯜꯗ ꯍꯥꯏ ꯌꯨꯑꯦꯁ ꯑꯃꯗꯤ ꯏꯖꯔꯦꯜꯅ ꯁꯧꯒꯠꯄ ꯒꯖꯥ ꯍ꯭ꯌꯨꯃꯦꯅꯤꯇꯥꯔꯤꯌꯟ ꯐꯥꯎꯟꯗꯦꯁꯟ ꯆꯂꯥꯏꯕ ꯇꯦꯡꯕꯥꯡ ꯌꯦꯟꯐꯝ ꯑꯃꯒꯤ ꯃꯅꯥꯛꯇ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯏꯖꯔꯦꯜꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗ ꯁꯤꯈꯤꯕ ꯄꯦꯂꯦꯁꯇꯥꯏꯟ 9ꯒꯤ ꯍꯛꯆꯥꯡꯁꯤꯡ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯄꯨꯈꯠꯂꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯒ ꯅꯛꯅꯕ ꯑꯇꯩ ꯃꯤꯑꯣꯏ ꯀꯨꯜ ꯑꯃꯁꯨ ꯍꯥꯏꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯄꯨꯈꯠꯂꯛꯈꯤ ꯍꯥꯏꯔꯤ꯫ ꯈꯥ ꯊꯪꯕ ꯈꯥꯟ ꯌꯨꯅꯤꯁ ꯁꯤꯇꯤꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯃꯣꯋꯥꯁꯤ ꯑꯦꯔꯤꯌꯥꯗ ꯊꯥ 8 ꯄꯨꯔꯤꯕ ꯃꯃꯥ ꯑꯃꯗꯤ ꯑꯇꯩ ꯃꯤꯑꯣꯏ 11ꯒꯤ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯕꯣꯝ ꯊꯥꯗꯔꯛꯄꯗ ꯁꯤꯈꯤ꯫ ꯌꯥꯝꯅ ꯂꯨꯕ ꯁꯔꯖꯔꯤ ꯑꯃ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯥꯗ ꯌꯥꯎꯔꯝꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯄꯨꯟꯁꯤꯗ ꯀꯜꯍꯧꯔꯦ ꯍꯥꯏꯅ ꯄꯦꯂꯦꯁꯇꯥꯏꯟ ꯔꯦꯗ ꯀ꯭ꯔꯣꯁꯅ ꯍꯥꯏꯔꯤ꯫ ꯈꯥꯟ ꯌꯨꯅꯤꯁꯇ ꯃꯈꯣꯜ ꯑꯅꯤ ꯂꯩꯕ ꯍꯥꯏꯕꯗꯤ ꯌꯨꯝ ꯑꯃꯗ ꯕꯣꯝ ꯊꯥꯗꯕꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 13 ꯑꯃꯁꯨ ꯁꯤꯕ ꯂꯩꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯇꯪꯈꯥꯏ ꯍꯦꯟꯅ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯅꯤ ꯍꯥꯏꯅ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨꯕꯨ ꯄꯨꯈꯠꯂꯛꯈꯤꯕ ꯅꯁꯤꯔ ꯍꯣꯁꯄꯤꯇꯥꯜꯅ ꯍꯥꯏꯔꯤ꯫ ꯁ꯭ꯇ꯭ꯔꯥꯏꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯪꯕꯗ GSFꯅ ꯈꯨꯗꯛꯇ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯔꯛꯈꯤꯗꯦ꯫ ꯀꯨꯝꯖꯥ 2023ꯒꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 8ꯗ ꯍꯃꯥꯁꯅ ꯏꯖꯔꯦꯜꯗ ꯑꯦꯇꯦꯛ ꯇꯧꯕꯗ ꯃꯤꯑꯣꯏ 1,100 ꯁꯤꯈꯤ ꯑꯗꯨꯒ 250 ꯍꯦꯟꯕꯔꯣꯝꯅ ꯒꯖꯥꯗ ꯄꯨꯈꯤ꯫ ꯍꯃꯥꯁꯅ ꯍꯧꯖꯤꯛꯃꯛꯁꯨ ꯃꯤꯑꯣꯏ 50 ꯍꯦꯟꯅ ꯐꯥꯔꯒ ꯊꯝꯂꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯇꯪꯈꯥꯏ ꯍꯦꯟꯅ ꯍꯤꯡꯂꯝꯕ ꯌꯥꯏ ꯍꯥꯏꯅ ꯏꯖꯔꯦꯜꯅ ꯊꯥꯖꯔꯤ꯫ ꯏꯖꯔꯦꯜꯅ ꯆꯠꯊꯈꯤꯕ ꯑꯣꯐꯦꯟꯁꯤꯞꯇ ꯄꯦꯂꯦꯁꯇꯥꯏꯟ ꯃꯆꯥ 51,190 ꯍꯦꯟꯅ ꯄꯨꯟꯁꯤ ꯃꯥꯡꯈ꯭ꯔꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯒꯖꯥꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯆꯥꯕ ꯐꯪꯗ꯭ꯔꯤ ꯍꯥꯏꯕꯁꯤ ꯇꯁꯦꯡꯂꯦ꯫ ꯒꯖꯥꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡꯕꯨ ꯃꯄꯨꯡ ꯐꯥꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯇꯦꯔꯤꯇꯣꯔꯤꯗ ꯐꯨꯗ ꯁꯦꯟꯇꯔꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯡꯗꯣꯛꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯁ꯭ꯀꯣꯠꯂꯦꯟꯗ ꯂꯩꯕ ꯇ꯭ꯔꯝꯞ ꯇꯔꯤꯕ ꯌꯨꯀꯦꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯀꯤꯞ ꯁ꯭ꯇꯥꯔꯃꯔꯒ ꯎꯅꯗꯨꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯇꯥꯔꯤꯐꯀꯤ ꯋꯥꯔꯤ ꯑꯃꯗꯤ ꯒꯖꯥꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯎꯅꯕ ꯑꯃꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖꯁꯤꯡꯗ ꯎꯔꯤꯕ ꯃꯃꯤꯁꯤꯡ ꯑꯁꯤ ꯒꯖꯥꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯃꯄꯨꯡ ꯐꯥꯅ ꯆꯥꯕ ꯐꯪꯗ꯭ꯔꯤ ꯍꯥꯏꯕꯁꯤ ꯇꯁꯦꯡꯂꯦ꯫ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯅ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯀꯣꯛꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯆꯤꯟꯖꯥꯛ ꯌꯥꯎꯅ ꯇꯦꯡꯕꯥꯡꯒꯤ ꯄꯣꯠꯂꯝꯁꯤꯡ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯌꯦꯟꯊꯣꯛꯄ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯔꯤ꯫ ꯌꯨꯑꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯒꯖꯥꯗ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤꯕꯨ ꯂꯦꯞꯍꯟꯅꯕꯒꯤ ꯃꯇꯨꯡꯗ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯏꯖꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯥꯟꯌꯥꯍꯨꯅ ꯆꯥꯕ ꯊꯛꯄ ꯐꯪꯗꯕ ꯑꯉꯥꯡꯁꯤꯡꯒꯤ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯈꯜꯂꯒ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯅ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯒꯖꯥꯗ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯂꯦꯞꯍꯟꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯥꯟꯌꯥꯍꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯇꯥꯡꯗ ꯊꯧꯔꯥꯡ ꯀꯌꯥ ꯀꯨꯞꯅ ꯈꯟꯅꯔꯤ ꯍꯥꯏꯔꯤ꯫ ꯍꯃꯥꯁꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯏꯖꯔꯦꯜꯒꯤ ꯂꯟꯐꯥꯁꯤꯡ ꯊꯥꯗꯣꯔꯛꯅꯕꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯌꯨꯑꯦꯁꯅ ꯂꯩꯕꯥꯛ ꯀꯌꯥꯒ ꯄꯨꯟꯅ ꯊꯕꯛ ꯄꯥꯏꯈꯠꯃꯤꯟꯅꯗꯨꯅ ꯒꯖꯥꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯆꯤꯟꯖꯥꯛ ꯑꯃꯁꯨꯡ ꯁꯦꯅꯤꯇꯦꯁꯟꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯌꯥꯎꯅ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯌꯧꯍꯜꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯌꯥꯝꯁꯤꯡ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯅꯕꯒꯤꯗꯃꯛꯇ ꯑꯊꯨꯕ ꯃꯇꯝꯗ ꯐꯨꯗ ꯁꯦꯟꯇꯔꯁꯤꯡ ꯍꯥꯡꯗꯣꯛꯇꯨꯅ ꯐꯨꯗ ꯁꯦꯟꯇꯔꯁꯤꯡ ꯑꯗꯨꯗ ꯁꯝꯕꯜ ꯈꯥꯕ ꯑꯃꯗꯤ ꯉꯝꯈꯩꯅꯆꯤꯡꯕ ꯊꯝꯕꯒꯤ ꯊꯕꯛꯁꯤꯡ ꯑꯃꯠꯇ ꯆꯠꯊꯔꯣꯏ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯖꯔꯦꯜꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯕꯤꯇꯤꯁꯦꯂꯦꯝ ꯑꯃꯗꯤ ꯐꯤꯖꯤꯛꯁꯤꯌꯟ ꯑꯣꯐ ꯏꯖꯔꯦꯜꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯖꯔꯦꯜꯅ ꯒꯖꯥꯗ ꯂꯩꯔꯤꯕ ꯄꯦꯂꯦꯁꯇꯥꯏꯟ ꯃꯆꯥꯁꯤꯡꯗ ꯃꯤꯑꯣꯠ ꯃꯤꯅꯩ ꯆꯠꯊꯩ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯒ꯭ꯔꯨꯞ ꯑꯅꯤꯅ ꯄꯨꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ
इजराइल की थौसिल गजा स्टेट लेब पैलेस्टाइन मचा सोसाइटी अतमना मांगतकहनब होटने है मराल सिबग लोनना इजराइल मिलिटरी कैंपेन चथदुन लेबा अदुगी मियांग हक्सेलगी लमदा चाउन खुदोंग चादब मायुकनले है पाउ सोर्सेस मखा तार नकल अमरोमदा सऊदी अरबिया गवर्नमेंट गजाद लेब मिचम पैलेस्टाइन उल्लंब मिनुंसी अदु गंभीर की पिरांग ओइरमले है रिपोर्ट अमना है रिपोर्ट असिगी मतुंग इना गजाद हमास अमदी इजराइल सोकनरिब लाल असिद तमथीन अवाब नंगलब पैलेस्टाइन मिनुंसी उल्लदुन सऊदी अरबिया गजागी लाल असि लोसिनगदबनी हाइना फोंदोकिबनी अदुबु गजाद लांथोखनबद इजराइल की मतेंग पांगलिब अमेरिका का सऊदी अरबिया का पुनः चलंबदगी मुस्लिम कंट्रीसिंग वरौनरखिबनी लोइनना हंदक सऊदी अरबिया की सिक्योरिटी फोर्सना मकाद लाई खुरंब लाप मिसागी मियोय अमना गजागी फिराल चिंखटलुबगीदमक्ता फादुना चैराक पीखिबसु लेहिरे हाइना रिपोर्ट असिनि मखा तारे अतोप पाव अमना येमनद लेब हुइती मिलिटेंटसिंग इजराइल अमदि इजराइल का पुनः लालोल इतिक तौमिनब जहाजसिंगदा लांग चथगनी हाइना अकी यकंग पीखरे मिलिटेंट ग्रुप असिनि गजाद लेब पैलेस्टाइनसिंग माइकैदि लेपग लोइनना ग्रुप असिनि मिलिटरी ऑपरेशनसिंग पाक सने चथदुना इजराइल की मपांगल हंथनब मतम खुदिमक्ता होटनगनी हाइरे मालेमद लेब लेबाकसिनि ह्यूमैनिटेरियन आइबदि एटेक पामद्रबदि गजाद इजराइल मिलिटरी एटेक चथब खुदक्ता लेपहंदुना ब्लॉकेजिंग खुदक्ता हांदोकहंगदबनि हाइरे हुइती मिलिटेंटसिंग मतम पुनमक्ता लाइनिंग लाइसोल अमसुंग मियाम बुंगाक सेनबगी थबक तौदुना गजाद लेब मियांगीदमक्ता मतम पुनमक्ता होटनखिगनी हाइरे गजाद लेब पैलेस्टाइनसिंग मायोकनरिब अवाब असिबु हुइती मिलिटेंटसिंग कैदौनुंदी याबा ngamloi amadi अरब अमसुंग मुस्लिम लेबाकसिंग नाइतोम थम्बगी चथलिब ललोंगसिंग असिबु मतम खुदिमक्ता हुइती मिलिटेंटसिंग थेंगनगनी हाइरे गजाद चथरिब लानसिंग खुदक्ता लेपलब अमदी ब्लॉकेजिंग हांदोकलब मतुंगदा गजागी मियाम अवाब कोहल्लबदी हुइती मिलिटेंटसिंग ओइबा मिलिटरी ऑपरेशनसिंगसु खुदक्ता लेपकनी हुइती मिलिटेंटसिंग कुंजा 2023 अक्टोबरदगी हौना रेड सीदा चलिब जहाजसिंग मथक्ता तोंगान तोंगान अकन एटेक कया चथदुन लाखिबनी हाइना पाव असिन मखा तारे पावसिंग असि सम ओइना मणिपुरी ओइबो फम खर अपडेट तौजगे वसकपद मणिपुरी इंटीग्रिटी ngakani hain wasaklamlaga manipur thuwainanaba कुकी की सेपरेट एडमिनिस्ट्रेशन की डिमांड तौबदा चाउन सरुक यारिबा कुकी की एमएलए सिंग असि गवर्नमेंट सेम मतमद मिनिस्टर की फम पिरोइदबन गवर्नमेंट सेमदा कम्युनिटी ओइबा चक्थुंगुम सेमरोइदबनि हाइना फेडरेशन ऑफ हाउमिन थादोरप चिरोलमन हाइ चिरोल सिन हाइ मिनिस्टर ओइबदा तुंगलमचक की खंदुन मियांगी ओइबा थबक तौबदा अचुंब तौबदबा पुक्सेल सेंबा करप्शन मंजिल थारोइदबा खंदुना मथौ फम पहनबा मथौ ताइ सेल चाबद हैसिंग तानब चारिब सेल अदु सेंटर की लुचिंगबसिंग कटकदबनि मिनिस्टर ओइलोइदबनि मणिपुर गवर्नमेंट की मिनिस्टर अम ओइरबदि सेक्रेटरीट फमदुना थबक सुगदबनि मदु नतदुना गुवाहाटीदा दिल्लीदा नत्रगा मखोइ मखोइना पामजब मफमदा ऑफिस फंबा ताराबदि मियांगी अपुनबगी मिनिस्टर ओइद्रे कुकी खक्तगी मिनिस्टर तारे मसीने सेपरेट एडमिनिस्ट्रेशन की ओइबा डिमांड पिथोकपग चप माने सरकार सेमनिंग हाइदुनसु कुकीदा नोनजरगा खुरुमदुना हाइजरोइदबन मदुन मई हौदुन चाकलिबा मयुम कै मई थादोक पिखरबा लाइफम लेतदुन लंबी की चकनी पिनिबु ओहेलबा नुपी अंगांग खक्तना मिनुंगसी खंगदबा हातखरबसिंग अदुगी लमन सिंगबना खा चिक्तुन खांगलिबसिंग करिमनबगुम थोकन सेंटरना फमु फंबा हिप्पु हिप्पा मसागी लेंगाकी वा अमता थौना फना पांथोकजब ngamloidaba ओइरबदि सरकार सेमदबन फै स्टेट अमगी फंगम थोपा हक खुदिमा सेंट्रल गवर्नमेंट पीबा अमदी अखोइने लौबा हाइबसि इंडिया की स्टेट अमगी राइटनी मसी खुदिमक असि कावरगा सेंटर द तकनबा ngamdraga खोइरुमलगा नीबा मखोइ ओइबा थौजाल ngaibagum मियामद उहनबा मखोइ ओइबा थौजाल नत्रबदि हिंगम ngamloidabagum मियामद उहनबगी मिनाइगी थाक्ता चकनीबगी थाक्ता थंबा तौरोइदबन अखोइगी मिनिस्टर सिंगना चकनीबगी लुचिंगबगी थाक्ता मसाना उहनदुन लाइले मसीगी लिसट असिन मरम ओइरगा सेंट्रल गवर्नमेंटना साननिंग ममंग सानरिबा उसितबा मानबगum उरिबासि खुदिमक नखोइन थोहनबन इंडिया की स्टेट कया अमसु मरमदंगी ओइबा पार्टी ने लेंगाक पाइबा के याउरी मखोइद बीजेपी नतगा कांग्रेस पार्टी ओइदि हाइदुन मसागी स्टेट की ओइबा चक्थुंग थुंगदबा करम स्टेट याउख्रबगे मखोइने सेंथंग पिरक्तबा मतम अदुददि इंडिया का पुंद्रे मलेमगी मतिंग लाकनी अखोइना खरदि थौना लैन हिंसी कुकी एमएलए सिंग सरकार सेमबदि यौनिंगलबदि अहानबद मखोइगी ओइबा सेपरेट एडमिनिस्ट्रेशन की डिमांड तौबदा याउरिबदु लाल हाइगदबनि हाइबु वफमसु फेडरेशन ऑफ हाउमी की चिरोलसिन मखा तारे ताबदि यामना अंगकप पाव अम ओइना हुईद डोमिसाइल सर्टिफिकेट पिरंबा कंप्यूटर ऑपरेटर की मथक्ता एफआईआर फाइल तौखरे हाइ बिहार की पटना थासी की हौकिबा तांग 14 हुईद डोमिसाइल सर्टिफिकेट पिरंबगी मतंगदा वायरल ओइरखिबा अदुगा मरी लेनना सर्टिफिकेट पिरंबा कंप्यूटर ऑपरेटर अदुगी मथक्ता एफआईआर अमा रजिस्टर तौरे हाइना लेंगाकी माइकैदगी फोंदोकले रेसिडेंट सर्टिफिकेट अमा बाबू कौब हुई अमगी ममिंगदा पिरंबा अदुना बिहार लेंगाकपु याम साथिना लेखा तहलबन
Patna District Magistrate Thiagia Ranjan Namasi Matanga, SDO the Hiram Madugu Marilyn Tijan Naba Kangan Grihinasu, Power Shin Makatar. The EPAC Group of News was set up on 7th July 2017 as a news networking body. Now it completes 7 years in service. Under the aegis of EPAC Group of News, one news networking YouTube channel and Facebook page called EPAC TV News has been set up in the year 2021. It is providing news throughout the world day and night. Seder Maibam is the managing director cum editor of the EPAC TV News. He is young and talented journalist of Manipur. Under his guidance, news updates are being disseminated all over the world. Both YouTube channel and Facebook page of the EPAC TV News becomes a successful news channel. It is due the full cooperation of the people. The news channel seeks support of the people. People may subscribe, like, share, and follow it, so that it can serve the people further. The EPAC TV News. Once again, thanks the supporters.